ꯃꯣꯔꯅꯤꯡ ꯉꯁꯤꯒꯤ ꯂꯩꯍꯥꯎ ꯅꯞꯄꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯂꯩꯍꯥꯎꯁꯦ ꯑꯍꯥꯟꯕꯗ ꯃꯁꯨꯃꯥꯏ ꯈꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯎꯟꯁꯥꯒꯤ ꯁꯔꯨꯛꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯣꯏꯁꯟꯕꯒꯤ ꯆꯥꯡꯁꯤ ꯃꯥꯅ ꯍꯦꯟꯅ ꯋꯥꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯅ ꯃꯔꯨꯗꯒꯤ ꯑꯣꯏꯒꯗꯧꯕ ꯑꯗꯣ ꯁꯤꯁꯨ ꯈꯣꯛꯇꯣꯛꯑꯅꯤ ꯁꯤꯁꯨ ꯈꯤꯇꯪ ꯂꯨꯊꯅ ꯍꯥꯏꯕꯗꯤ ꯁꯤꯕꯒꯤ ꯆꯥꯡꯒꯤꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯤꯡꯕ ꯉꯝꯕꯒꯤ ꯁꯤꯒꯤ ꯂꯌꯥꯔꯁꯤ ꯂꯧꯊꯣꯛꯑꯒ ꯁꯤꯗꯒꯤ ꯁꯤꯡꯂꯤꯗꯧꯅ ꯑꯃ ꯆꯦꯜꯂꯤꯕ ꯃꯎ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨꯛ ꯌꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯞꯄ ꯃꯇꯝꯗ ꯃꯥꯁꯦ ꯊꯨꯅ ꯑꯣꯏꯁꯟꯕ ꯌꯥꯕꯒꯤ ꯆꯥꯡꯁꯤ ꯂꯩ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯤ ꯈꯔ ꯅꯝꯁꯤꯟꯕꯤꯔꯒ ꯃꯄꯥ ꯆꯥꯅꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯗꯤ ꯁꯤ ꯇꯥꯏꯞ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯗꯤ ꯅꯝꯁꯤꯟꯒꯗꯧꯅꯤ ꯆꯩꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯌꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯅꯣꯡ ꯇꯥꯔꯛꯄ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯅꯣꯡ ꯇꯥꯔꯛꯄꯗ ꯂꯨꯝꯊꯔꯛꯀꯅꯤ ꯇꯦꯛꯀꯅꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯄꯨꯜꯍꯧꯔꯅꯤ ꯁꯤꯗ ꯄꯨꯜꯂꯒ ꯁꯤꯁꯤ ꯍꯌꯦꯡ ꯂꯦꯡꯕꯁꯨ ꯉꯝꯃꯔꯣꯏ ꯁꯤ ꯄꯨꯜꯂꯕꯅꯤꯅ ꯁꯤ ꯄꯨꯟꯁꯤꯟꯕꯤꯔꯅꯤ ꯄꯨꯟꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯪꯁꯤ ꯁꯥꯏ ꯇꯧꯕꯤꯔꯅꯤ ꯂꯪꯁꯦ ꯃꯥꯡꯍꯟꯗꯕꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯁꯤ ꯑꯍꯥꯟꯕꯗ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯆꯥꯡꯁꯤꯁꯨ ꯂꯩꯕ ꯌꯥꯕꯒꯤ ꯆꯥꯡꯁꯤ ꯊꯝꯕꯤꯔꯅꯤ ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤꯁꯤꯅ ꯈꯨꯠꯅ ꯄꯥꯏꯍꯧꯒꯗꯣꯏꯅꯤꯀꯣ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔꯅꯤ ꯅꯝꯃꯅꯤ ꯁꯤ ꯅꯝꯃ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯔꯦ ꯈꯨꯕꯤꯅ ꯅꯝꯕꯤꯔꯅꯤ ꯇꯥꯏꯞ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯈꯨꯕꯤꯅ ꯅꯝꯕ ꯋꯥꯅꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯁꯤꯗꯩꯗꯤ ꯊꯥꯗꯣꯛꯄ ꯌꯥꯔꯦ ꯑꯗꯨꯝ ꯉꯁꯥꯏ ꯁꯨꯝ ꯂꯥꯛꯑꯅꯤ ꯁꯤ ꯂꯥꯛꯑꯅꯤ ꯁꯤ ꯄꯨꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯤ ꯀꯟꯅ ꯄꯨꯟꯁꯤꯟꯕꯤꯔꯒ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗ ꯂꯪꯒꯤ ꯁꯤꯒꯤ ꯀꯥꯔꯛꯁꯤꯗ ꯃꯥꯒꯤ ꯁꯥꯕꯣꯝꯕꯤ ꯍꯌꯦꯡ ꯀꯥꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯂꯧꯊꯕ ꯌꯥꯔꯦ ꯑꯗꯨꯅ ꯂꯧꯒꯅꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯄꯨꯜꯂꯦ ꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯪ ꯍꯟꯕ ꯈꯣꯠꯄ ꯅꯥꯏꯗꯅꯕ ꯁꯤ ꯍꯥꯏꯐꯦꯠ ꯆꯤꯡꯁꯤꯟꯕꯤꯔꯅꯤ ꯁꯤ ꯆꯤꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤ ꯄꯨꯜꯂꯅꯤ ꯄꯨꯜꯂꯒ ꯅꯞꯄ ꯁꯤꯗ ꯂꯣꯏꯔꯦ ꯍꯌꯦꯡ ꯀꯛꯄꯩ ꯃꯇꯥꯡꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ